ꯄ꯭ꯔꯤꯇꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯅꯦ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯀꯥꯗ ꯆꯥꯏꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯒꯗꯧꯕꯅꯦ. ꯑꯗꯨꯒ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯤꯡꯂꯁꯨ ꯃꯈꯥꯗꯒꯤꯗꯣ ꯈꯨꯜꯂꯒ ꯆꯥꯒꯗꯧꯕ. ꯅꯪ ꯁꯤꯒꯦꯅ ꯍꯧꯔꯤꯌꯦ. ꯂꯩꯁꯤꯂꯦꯝꯕꯤ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ. ꯇꯨꯃꯤꯟꯅ ꯃꯁꯥ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩ. ꯄ꯭ꯔꯤꯇꯤꯁꯨ ꯊꯣꯛꯈ꯭ꯔꯦ. ꯄ꯭ꯔꯤꯇꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯁꯤꯂꯦꯝꯕꯤ ꯅꯤꯛꯂꯝꯕ ꯃꯁꯥ ꯑꯗꯨ ꯅꯤꯛꯄ ꯂꯦꯞꯈ꯭ꯔꯦ. ꯄ꯭ꯔꯤꯇꯤꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ. ꯑꯗꯨꯒ ꯕꯥꯔꯇꯞ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯕꯥꯊꯔꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯂꯧꯗꯨꯅ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯦ. ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯣꯐ ꯇꯧꯔꯦ. ꯂꯩꯁꯤꯂꯦꯝꯕꯤ ꯃꯁꯥ ꯑꯗꯨ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯀꯥꯗ ꯆꯥꯏꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ. ꯁꯣꯝꯗꯁꯨ ꯑꯊꯧꯕꯤꯅ ꯁ꯭ꯇꯦꯐꯦꯟꯗ ꯋꯥꯔꯤ ꯀꯟꯅ ꯇꯧꯔꯤ. ꯑꯊꯧꯕꯤꯅ ꯕꯕꯥꯆꯧ. ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯎꯅꯦ, ꯏꯆꯥꯕꯨ ꯏꯟꯁꯥꯡꯗꯨꯕꯨ ꯆꯥꯕ ꯌꯥꯗ꯭ꯔꯕꯣ? ꯑꯊꯧꯕꯤꯅ ꯄ꯭ꯔꯤꯇꯤꯗ ꯌꯦꯡꯂꯒ ꯌꯥꯏꯗ, ꯌꯥꯝ ꯍꯥꯎꯋꯦ. ꯑꯩꯗꯤ ꯃꯃꯥꯆꯧꯅꯕꯨ ꯊꯣꯡꯉꯗꯤꯅꯦ ꯍꯦꯛꯇ ꯍꯥꯎꯋꯦ. ꯑꯗꯨ ꯕꯥꯆꯧ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ. ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ? ꯕꯥꯆꯧ, ꯑꯩꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯒ 10ꯒꯤ ꯁꯦꯂꯦꯕꯁꯇꯣ ꯅꯩꯅꯕ ꯍꯧꯅꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏ. ꯁ꯭ꯇꯦꯐꯦꯟꯅ ꯑꯗꯨ ꯀꯩꯗꯧꯔꯕ ꯃꯈꯥꯗꯤ? ꯕꯤꯗ꯭ꯌꯥꯅ ꯌꯥꯔꯣꯏ, ꯏꯁꯨ ꯕꯣꯔꯗꯤꯡꯗꯒ ꯂꯩꯈꯤꯕ ꯌꯥꯔꯣꯏꯀꯣ. ꯏꯁꯨ ꯂꯩꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ. ꯑꯊꯧꯕꯤꯅ ꯕꯨꯕꯣꯛꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯦ. ꯕꯥꯆꯧ, ꯑꯩ ꯕꯣꯔꯗꯤꯡꯗꯗꯤ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯤꯌꯦ. ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯒꯦ. ꯑꯗꯨꯅ ꯕꯥꯆꯧꯅ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯥꯏꯗꯣꯛꯄꯤꯈꯣꯕ. ꯁ꯭ꯇꯦꯐꯦꯟꯅ ꯍꯣꯏ, ꯍꯣꯔꯦꯟ ꯆꯥꯛ ꯍꯦꯛꯇꯣꯛꯄꯒꯅꯦ ꯕꯕꯥꯆꯧꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯗꯣꯛꯄꯤꯈ꯭ꯔꯒꯦ. ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ. ꯑꯊꯧꯕꯤꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ. ꯃꯃꯥ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯉꯁꯤꯗꯤ ꯃꯁꯝ ꯃꯅꯥꯗꯨ ꯃꯀꯣꯛ ꯇꯨꯝꯂꯨꯕꯒꯤ ꯏꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯃꯥ, ꯀꯩꯗꯧꯔꯒꯦ? ꯁꯝꯒ ꯏꯆꯣꯠ ꯆꯣꯠꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯂꯩꯁꯤꯂꯦꯝꯕꯤꯅ ꯇꯞꯅ ꯏꯔꯨꯖꯊꯣꯛꯎꯕꯅꯤꯗ. ꯑꯊꯧꯕꯤꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯒꯤ ꯃꯃꯥꯗꯤ ꯏꯔꯨꯖꯧꯔꯤꯕ? ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯑꯊꯧꯕꯤꯅ ꯅꯣꯛꯂꯒ ꯃꯃꯥ, ꯉꯁꯤꯒꯤ ꯏꯟꯁꯥꯡꯗꯣ ꯍꯥꯎꯕ꯭ꯔꯥ? ꯂꯩꯁꯤꯂꯦꯝꯕꯤ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ. ꯑꯗꯨꯕꯨ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯨ ꯍꯥꯏ. ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯊꯧꯕꯤꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ. ꯀꯩꯅꯣ ꯃꯃꯥ, ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯏꯟꯁꯥꯡꯗꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯠꯇ꯭ꯔꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯊꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯃꯆꯥꯗ ꯌꯦꯡꯍꯜꯂꯤ. ꯑꯊꯧꯕꯤꯁꯨ ꯎꯔꯦ. ꯄꯨꯈꯝ ꯃꯊꯛ ꯑꯗꯨꯗ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯂꯞ ꯅꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯆꯥꯛ ꯑꯁꯤ ꯃꯃꯥꯅ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ. ꯑꯊꯧꯕꯤ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯏ. ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯃꯃꯥ, ꯋꯥꯐꯝꯁꯦ ꯁꯨꯝ ꯂꯣꯠꯁꯤꯟꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯂꯩꯁꯤꯂꯦꯝꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯤ. ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯀꯟꯅ ꯍꯥꯏꯔꯤꯕ? ꯂꯥꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯑꯊꯧꯕꯤ ꯃꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯗꯨꯗ ꯍꯥꯏꯅꯤꯡꯂꯝꯕ ꯉꯥꯡꯅꯤꯡꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯐꯥꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯑꯊꯧꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯃꯥꯅ ꯈꯥꯡꯂꯤꯕ ꯑꯋꯥꯕ ꯑꯗꯨ ꯃꯉꯣꯟꯗꯁꯨ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤꯕꯅꯤ. ꯑꯊꯧꯕꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯃꯥ, ꯅꯪ ꯌꯥꯝ ꯋꯥꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ
Ngasai Pritina Laisilembigi masada injang asaba haijinkiba adu masada di chongdana makut yethangba aduda chongduna pambomdagina khunam phawba machi machi ising handuna leiramliba adu urure. Athoubi madu ubada khangba ngamdre haugatuna thokige tawi adubu laisilembina machagi asauba adu phathaduna themjili. Ibema image ayaba yaudana karigi adumna nasa adu ipingpingli tapthau matam wali nasa matik jadriye. Athoubi mathamoi adu prok prok chaktuna khangi. Athoubina mama da yenglaga mama asuk thina soklasiphau nangi thamoise kaya da kankraba akhang kanbi aigi mane nacha da su imagi pangal thauna do pinabiyo. Athoubi makhol thoknadi kapcha bangam jada mama bu konduna hik hik kapchei. Laisilem bisu macha bu mathada chetna konsinduna kapchei. Mama macha anidu thengla phawba tumnadre. Athoubidi lairik paduna leiri. Laisilem bisu makhutta phi ama paiduna machana lairik tawriba adu sangli. Makhutta pairiba phi aduna machada kangna chiktenabani haiduna humbiri. Laisilembidi thainadagi hauduna mabuk chawjarakpani. Chaklambana masa adu khangba warakle adubu magi awabadu machana ukhini khangkhini khanduna wadaba lamdaba saduna leiri. Adubu laine yadre chak yaudabana mabuk adu khongba haurai. Athoubi lairik pana pana mamana mabuk khongliba adu tai adubu mamana kari hairaki yenge haiduna Madi karisu haidana tumina lei. Adubu mama nasu karisu hoi mai hairaktaba aduda mabu khongba adu taba ngamdramale. Athoubi phuk haugalai aduga mama leiramuko ai chak laurakeba. Laisilembi chak lambana henman khibana machana adumna haiba aduda thingluba tawdre. Athoubi thuna chatkiduna Pukham amada chaka insanga punna hapduna purakle. Aduga mamada chaksing adu inbiri. Laisilem bisu machana inbiriba chak adu haungna chajai. Athoubina mamada chak adu inbina noklaga. Mama ai kainomta haigena. Laisilem chak adu saina. Hayo nangbu kai haige haibano. Athoubina adubura mama aina punhabatan bachaphamdo aduda nupa ma yaweba. Laisilembbi chak sairamba adu chaplepi aduga macha nupida munna yengi. Athoubigi nokmi tawba maithong adu ubada Laisilembbisu sauge haiba ngamdre. Laisilembina tapna adu kaidauraba. Athoubina adugi nupado mama ay am tinaningiba adu tinarage. Laisilembina nangdi kaigi nupaga tinaningiba. Athoubina sum tinabadane nungaidoy maleba adugini mama tinage ko. Laisilembina nupadunadi tinarasi kainaka hairaba. Athoubina ko haidenoda hairakte. Ayubada koichen adum chele aino ina haidune. Macha nupigi dong haiganba matau aduna Laisilembina khalli. Oh sidi pura hanjilene aiga chap manadawrine. Athoubina mama kaidaurage tumin leirade yarabo tinarageba. Laisilembbi macha nupida nungsina yenglaga mamagi thawai nangdi nupi oijarasu pangthokkadoba sintha mayam amana nasada yomsinduna leiribane. Thabaksing adu pangba loidri phawdi nupigi wakhalon chenba yakhiroye. Athoubina aisu khangeba ado
ꯑꯩ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯝꯇ ꯈꯟꯈꯤꯔꯣꯏꯕ ꯑꯗꯨ ꯃꯃꯥ ꯑꯗꯨꯏ ꯅꯨꯄꯥꯗꯨꯗꯤ ꯇꯤꯟꯅꯔꯒꯦꯀꯣ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯤꯡꯂꯨꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯇꯤꯟꯅꯖꯔꯣ ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯎꯍꯜꯂꯛꯄ ꯌꯥꯗꯦꯀꯣ ꯑꯊꯧꯕꯤꯅ ꯍꯣꯏ ꯃꯃꯥ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯑꯊꯧꯕꯤ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯇꯥꯏꯃꯤꯡ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯋꯦꯟꯁꯟ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈꯤꯕ ꯑꯗꯨ ꯑꯊꯧꯕꯤꯅ ꯎꯏ ꯑꯊꯧꯕꯤ ꯃꯗꯨ ꯍꯦꯛ ꯎꯕꯗꯒꯤ ꯁꯥꯏꯀꯜꯒꯤ ꯁꯥꯕꯟꯗ ꯐꯝꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯔꯝꯕ ꯑꯗꯨ ꯁꯥꯕꯟꯗꯒ ꯐꯝꯗꯕ ꯃꯈꯩ ꯃꯅꯤꯡ ꯊꯥꯡꯒꯠꯇꯨꯅ ꯊꯨꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯄꯗꯗꯤ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯑꯗꯨꯗ ꯉꯁꯥꯏ ꯆꯪꯈꯤꯕ ꯃꯤ ꯑꯗꯨ ꯂꯩꯕ ꯎꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕꯅꯤꯗ ꯑꯩꯁꯨ ꯐꯅ ꯊꯨꯅꯗꯤ ꯆꯪꯉꯛꯄ꯭ꯔꯥꯅ ꯈꯟꯕꯅꯦ ꯍꯦꯛ ꯊꯦꯡꯅꯍꯧꯗꯦ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯍꯤꯔꯣꯗ ꯑꯣꯏꯔꯝꯃꯗꯤ ꯀ꯭ꯂꯥꯁ ꯀꯌꯥꯗ ꯆꯪꯈꯤꯒꯦꯅ ꯌꯦꯡꯒꯦ ꯇꯧꯖꯕꯅꯦꯕ ꯑꯣ ꯒꯣꯠ ꯁꯥꯏꯀꯜꯒꯤ ꯁꯥꯕꯟ ꯃꯊꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯁꯩꯌꯥꯁꯨ ꯁꯥꯇꯤꯟ ꯑꯃ ꯇꯨꯞꯇꯨꯅ ꯆꯪꯂꯛꯄꯗ ꯑꯊꯧꯕꯤꯅ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯎꯊꯣꯛꯂꯨꯔꯦ ꯁꯩꯌꯥꯅ ꯅꯣꯛꯂꯒ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅ ꯎꯏꯗ ꯆꯥꯛꯀ ꯄꯤꯖꯕꯤꯔꯛꯇ꯭ꯔꯕꯣ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯁꯥꯏꯀꯜꯒꯤ ꯁꯥꯕꯟꯗꯨꯗ ꯇꯥꯏꯅꯩꯗꯨꯕꯣ ꯁꯥꯕꯟꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯁꯥꯏꯀꯜ ꯊꯧꯕꯗ ꯐꯔꯛ ꯌꯥꯝ ꯇꯥꯕꯅꯤꯀꯣ ꯑꯊꯧꯕꯤꯅ ꯀꯗꯣꯝꯗꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯝꯅꯤꯕ ꯃꯁꯤꯒꯤ ꯄꯥꯀꯨ ꯃꯥꯟꯕꯤꯁꯤꯅ ꯁꯩꯌꯥꯅ ꯀꯔꯤ ꯑꯩꯕꯨ ꯄꯥꯀꯨ ꯃꯥꯟꯕꯤ ꯀꯥꯏꯅꯀ ꯅꯪꯗꯤꯅꯦ WWF ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯊꯤꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯊꯧꯕꯤ ꯁꯩꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯇꯤꯟ ꯑꯗꯨ ꯃꯥꯅ ꯂꯧꯔꯒ ꯀꯗꯥꯏ ꯄꯤꯔꯧꯁꯦ ꯅꯨꯄꯤ ꯅꯣꯏꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯛꯇꯒꯦꯕꯨ ꯅꯣꯡꯁꯨ ꯆꯨꯗꯅ ꯁꯥꯇꯤꯟ ꯇꯨꯞꯄꯤꯁꯤꯅꯦ ꯁꯤꯒꯤ ꯊꯕꯛꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯍꯩꯅꯖꯗ꯭ꯔꯤꯁꯦ ꯁꯩꯌꯥꯅ ꯅꯪꯗꯤ ꯅꯨꯄꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤꯅꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯈꯔ ꯍꯩꯅꯖꯕꯗꯣ ꯑꯅꯤꯗꯨ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯄꯗ ꯑꯊꯧꯕꯤꯗꯤ ꯅꯨꯄꯥꯔꯣꯝ ꯁꯥꯏꯠꯀꯤ ꯐꯥꯔꯁ ꯕꯦꯟꯆ ꯑꯗꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯊꯧꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯩꯌꯥꯅ ꯑꯊꯧꯕꯤꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯇꯞꯅ ꯍꯩ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯃꯤ ꯅꯨꯄꯥꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ ꯀꯩ ꯈꯜꯂꯤꯅꯣ ꯑꯊꯧꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯥ ꯌꯦꯡꯗꯦꯍꯦ ꯃꯁꯤꯗꯤ ꯈꯨꯄꯥꯛ ꯆꯥꯅꯤꯍꯦ ꯆꯂꯣ ꯅꯁꯥꯏ ꯐꯝꯐꯝꯗ ꯐꯝꯃꯨꯔꯆꯣ ꯑꯊꯧꯕꯤꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ ꯋꯦꯟꯁꯟꯗꯅꯤ ꯃꯥꯗꯤ ꯋꯦꯟꯁꯟꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯐꯝꯂꯝꯕ ꯑꯗꯨꯗ ꯍꯔꯥꯎꯕꯒ ꯉꯛꯄꯒꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯦꯟꯁꯟꯗꯤ ꯑꯊꯧꯕꯤꯁꯤ ꯃꯥꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯝꯂꯦ ꯃꯍꯥꯛꯀ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯦ ꯈꯜꯂꯨꯕꯗ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯇꯟꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯟꯁꯤꯟꯈ꯭ꯔꯦ ꯋꯦꯟꯁꯟ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯑꯊꯧꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯋꯦꯟꯁꯟꯒꯤ ꯃꯅꯥꯛꯇ ꯕꯦꯒ ꯑꯗꯨ ꯇꯞꯅ ꯊꯝꯗꯨꯅ ꯃꯥꯁꯨ ꯋꯦꯟꯁꯟꯒ ꯊꯪꯅꯅ ꯐꯝꯖꯤꯜꯂꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯋꯦꯟꯁꯟꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯋꯦꯟꯁꯟꯅ ꯑꯊꯧꯕꯤꯕꯨ ꯍꯩꯅꯗ꯭ꯔꯤꯕ ꯑꯁꯤ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ ꯋꯦꯟꯁꯟꯅ ꯑꯊꯧꯕꯤꯕꯨ ꯈꯪꯕ ꯋꯥꯠꯄꯒꯤꯅꯤ ꯑꯊꯧꯕꯤꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯋꯦꯟꯁꯟ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯑꯊꯧꯕꯤꯒꯤ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯃꯥꯟꯕ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯍꯩꯅꯗ꯭ꯔꯤꯕꯅꯤ ꯑꯊꯧꯕꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯦꯟꯁꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ
ꯑꯊꯧꯕꯤꯒ ꯅꯍꯥꯟ ꯃꯈꯩ ꯐꯝꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯖꯦꯝꯁꯁꯨ ꯂꯥꯛꯇꯨꯅ ꯑꯊꯧꯕꯤ ꯈꯔ ꯆꯪꯁꯤꯜꯂꯣ ꯑꯩꯁꯨ ꯐꯝꯃꯛꯀꯦ ꯃꯥꯗꯤ ꯅꯍꯥꯟꯈꯩ ꯎꯗꯦ ꯅ꯭ꯌꯨ ꯀꯃꯔꯔꯣ ꯑꯊꯧꯕꯤꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥꯅꯦ ꯖꯦꯝꯁꯅ ꯋꯦꯟꯁꯟꯗ ꯍꯥꯏ ꯚꯥꯏ ꯑꯩꯒꯤ ꯃꯤꯡ ꯖꯦꯝꯁ ꯚꯥꯏꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯋꯦꯟꯁꯟꯅ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯋꯦꯟꯁꯟ ꯀꯧꯋꯦ ꯑꯩꯗꯤ ꯉꯁꯤꯈꯛ ꯂꯥꯛꯄꯅꯦ ꯖꯦꯝꯁꯅ ꯑꯣ ꯇꯤꯟꯅꯁꯤꯀꯣ ꯋꯦꯟꯁꯟꯅ ꯍꯣꯏ ꯌꯥꯏꯌꯦ ꯇꯤꯟꯅꯁꯦ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏꯗꯅꯤ ꯑꯊꯧꯕꯤꯅ ꯐꯝꯂꯤꯕ ꯑꯗꯨ ꯃꯥꯗꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯖꯦꯝꯁꯅ ꯑꯊꯧꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯋꯦꯟꯁꯟꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯤꯡꯅ ꯑꯊꯧꯕꯤ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯌꯥꯝ ꯐꯕꯅꯦ ꯃꯥꯒꯁꯨ ꯇꯤꯟꯅꯁꯤꯀꯣ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯤꯟꯅꯔꯁꯤ ꯋꯦꯟꯁꯟꯗꯨ ꯈꯨꯝꯂꯛꯇꯦ ꯑꯊꯧꯕꯤꯗꯤ ꯍꯔꯥꯎꯖꯩ ꯀ꯭ꯂꯥꯁꯁꯨ ꯍꯧꯈ꯭ꯔꯦ ꯋꯦꯟꯁꯟ ꯑꯅꯧꯕ ꯆꯪꯂꯛꯄ ꯑꯣꯏꯕꯅ ꯑꯣꯖꯥꯅ ꯃꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣ ꯇꯧꯍꯜꯂꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯍꯣꯡꯂꯛꯄꯒꯤ ꯃꯔꯝꯁꯨ ꯃꯌꯥꯝꯗ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯊꯧꯕꯤꯒꯤ ꯃꯃꯤꯠꯇꯗꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯎꯍꯟꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯦꯟꯁꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯐꯝꯃꯤꯟꯅꯕ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯩ ꯋꯦꯟꯁꯟꯗꯤ ꯑꯊꯧꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯩꯅꯗꯕꯅ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯖꯩ ꯑꯗꯨꯕꯨ ꯑꯊꯧꯕꯤꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕꯗꯤ ꯇꯧꯗꯦ ꯑꯊꯧꯕꯤꯁꯨ ꯋꯦꯟꯁꯟꯗ ꯀꯔꯤꯁꯨ ꯍꯥꯏꯖꯔꯨꯗे ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯦꯟꯁꯟꯒꯤ ꯃꯅꯥꯛꯇꯗ ꯂꯩꯅꯕ ꯍꯣꯠꯅꯩ ꯁ꯭ꯀꯨꯜ ꯍꯟꯕ ꯃꯇꯝꯗꯁꯨ ꯋꯦꯟꯁꯟꯗꯤ ꯈꯣꯡꯅ ꯍꯜꯂꯤ ꯑꯗꯨꯅ ꯑꯊꯧꯕꯤꯅ ꯃꯥꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯋꯦꯟꯁꯟꯒꯤ ꯇꯨꯡꯗ ꯇꯞꯅ ꯊꯧꯗꯨꯅ ꯑꯗꯨꯝ ꯏꯟꯅꯖꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯕꯦꯟꯆ ꯑꯃꯠꯇꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯕꯁꯨ ꯁꯥꯟꯅꯐꯝꯗ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯕꯁꯨ ꯅꯣꯡꯃꯇ ꯀꯧꯅꯗꯦ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯑꯗꯨꯕꯨ ꯑꯊꯧꯕꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯋꯦꯟꯁꯟꯒꯤ ꯃꯇꯨꯡꯗ ꯏꯟꯅꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤ ꯍꯞꯇꯥ ꯑꯃ ꯈꯔ ꯍꯦꯟꯖꯤꯜꯂꯛꯂꯦ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄꯗ ꯋꯦꯟꯁꯟꯒꯤ ꯃꯇꯨꯡꯗ ꯑꯊꯧꯕꯤ ꯍꯥꯟꯅꯒꯨꯝꯅ ꯇꯞꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯗꯨꯅ ꯏꯟꯅꯔꯛꯂꯤ ꯋꯦꯟꯁꯟ ꯉꯁꯤꯗꯤ ꯑꯊꯧꯕꯤꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯑꯊꯧꯕꯤꯅ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯊꯧꯕꯤꯗꯤ ꯋꯦꯟꯁꯟꯅ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯍꯔꯥꯎꯖꯩ ꯑꯃꯨꯛꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯃꯤꯍꯨꯟꯗꯣ ꯑꯃꯨꯛ ꯄꯪꯆꯣꯡꯗ ꯆꯣꯡꯈꯠꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯋꯦꯟꯁꯟꯕꯨ ꯎꯔꯒ ꯃꯇꯣꯝꯇ ꯑꯁꯨꯝ ꯏꯀꯥꯏꯖꯔꯛꯄꯗꯧꯅ ꯇꯧꯔꯛꯏ ꯑꯊꯧꯕꯤ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯋꯦꯟꯁꯟꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯋꯦꯟꯁꯟ ꯑꯊꯧꯕꯤꯅ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯊꯧꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯁꯨꯝ ꯀꯣꯏꯅ ꯏꯟꯅꯔꯤꯁꯦ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ ꯑꯊꯧꯕꯤ ꯋꯦꯟꯁꯟꯅ ꯑꯗꯨꯝꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯦꯟꯁꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯦꯟꯁꯟ ꯁꯥꯎꯅ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯩꯁꯦ ꯅꯣꯏꯒꯨꯝꯕꯅ ꯀꯣꯏꯍꯧ ꯍꯧꯕꯗ ꯌꯥꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯕ ꯅꯣꯏꯒꯨꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯗꯨꯕꯨ ꯔꯦꯁꯄꯦꯛꯇꯤ ꯌꯥꯝꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗꯤ ꯑꯩ ꯅꯪꯕꯨ ꯁꯦꯡꯅ ꯍꯩꯅꯗꯦ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯏꯜꯂꯛꯀꯅꯨ ꯑꯗꯨꯒ ꯀ꯭ꯂꯥꯁꯔꯨꯝꯗꯁꯨ ꯑꯩ ꯅꯪꯒ ꯐꯝꯃꯤꯟꯅꯕ ꯇꯜꯂꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯗꯨꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤꯅꯦ ꯑꯩ ꯁ꯭ꯀꯨꯜ ꯂꯥꯛꯑꯣꯏ ꯑꯗꯨꯒ ꯁꯥꯟꯅꯕꯁꯨ ꯂꯥꯛꯑꯣꯏ ꯅꯪꯒ ꯊꯦꯡꯅꯒꯗꯧꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯩ ꯑꯝꯇ ꯂꯥꯛꯑꯣꯏ ꯋꯦꯟꯁꯟ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯑꯊꯧꯕꯤꯗ ꯍꯟꯅ ꯌꯦꯡꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯊꯧꯕꯤꯗꯤ ꯋꯦꯟꯁꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛꯇꯗꯤ ꯀꯔꯤꯁꯨ ꯆꯪꯕ ꯅꯠꯇꯦ ꯋꯦꯟꯁꯟꯅ ꯆꯠꯈꯤꯕ ꯑꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯥ
ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏꯍꯦ ꯅꯍꯥꯟꯈꯩꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯒꯦ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯊꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯏꯁ ꯅꯪꯅ ꯏꯟꯅꯔꯅꯨꯀ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯏꯟꯅꯔꯔꯣꯏꯍꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯣꯅ ꯑꯊꯧꯕꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯀꯨꯃꯥꯔꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯄꯨꯕꯨ ꯎꯕꯗ ꯑꯊꯧꯕꯤ ꯍꯔꯥꯎꯅ ꯃꯄꯨꯕꯨ ꯀꯧꯔꯛꯏ ꯑꯦ ꯄꯨꯄꯨ ꯂꯥꯛꯑꯝꯃꯤꯔꯣ ꯀꯨꯃꯥꯔ ꯑꯊꯧꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯁꯨꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ ꯀꯨꯃꯥꯔꯅ ꯍꯣꯏꯅꯦ ꯄꯨꯄꯨ ꯂꯥꯛꯏꯌꯦ ꯏꯁꯨ ꯅꯨꯄꯥꯁꯤꯗꯤ ꯆꯥꯎꯔꯝꯂꯦꯗꯅ ꯎꯗꯕ ꯀꯨꯏꯈꯤꯕꯅꯔ ꯀꯔꯤꯅꯣ ꯀꯨꯃꯥꯔꯒ ꯐꯝꯃꯤꯟꯅꯔꯤꯕ ꯄꯥꯟꯊꯣꯏ ꯍꯣꯏ ꯕꯤꯗ꯭ꯌꯥ ꯍꯣꯏꯅꯁꯨ ꯑꯊꯧꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯨꯄꯥ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯛꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯀꯨꯃꯥꯔꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯑꯊꯧꯕꯤ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯁꯤꯜꯂꯝꯂꯒ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯄꯨꯁꯤ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯕꯨꯕꯣꯛꯇꯤ ꯂꯥꯛꯇ꯭ꯔꯣ ꯀꯨꯃꯥꯔꯅ ꯅꯕꯣꯛꯇꯣ ꯃꯁꯥ ꯉꯝꯍꯧꯗꯤꯌꯦ ꯅꯪꯕꯨ ꯎꯅꯤꯡꯉꯤ ꯂꯧꯕꯤꯔꯨꯆꯣ ꯍꯥꯏꯗꯅ ꯄꯨꯄꯨ ꯂꯥꯛꯏꯅꯦ ꯁ꯭ꯀꯨꯜ ꯀꯥꯕꯗꯁꯨ ꯉꯥꯏꯔꯤꯕꯅꯤꯅ ꯑꯥꯗꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯍꯧꯔꯤ ꯅꯪ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯥꯕ ꯐꯈꯤꯔꯣꯏꯁꯨ ꯍꯥꯏꯍꯧꯋꯤꯅꯦ ꯑꯊꯧꯕꯤꯅ ꯑꯧ ꯌꯥꯏꯌꯦ ꯑꯩꯁꯨꯅꯦ ꯕꯨꯕꯣꯛꯇꯣ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯕꯤꯗ꯭ꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯕꯨꯕꯣꯛꯆꯥ ꯑꯗꯨꯗꯤ ꯑꯩ ꯁꯥꯟꯅꯕꯗꯣ ꯃꯇꯝ ꯈꯔ ꯂꯦꯞꯄꯒꯦꯅ ꯑꯣꯖꯥꯗ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯀꯣ ꯕꯤꯗ꯭ꯌꯥꯅ ꯍꯣꯏ ꯍꯣꯔꯦꯟꯅꯦ ꯕꯨꯕꯣꯛꯆꯥ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦ ꯀꯨꯃꯥꯔꯅ ꯏꯁꯨꯕꯨ ꯀꯩ ꯁꯥꯟꯅꯕ ꯆꯠꯂꯤꯒꯦꯅꯦ ꯕꯤꯗ꯭ꯌꯥꯅ ꯗꯥꯗꯥ ꯐꯨꯅꯕ ꯇꯝꯒꯦꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯕꯕꯥꯆꯧꯅ ꯍꯥꯏꯅꯔꯒꯅꯦ ꯃꯣꯏꯒꯤ ꯇꯥꯏꯀꯨꯟꯗꯣ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨ ꯈꯔ ꯇꯝꯍꯜꯂꯤꯌꯦ ꯀꯨꯃꯥꯔꯅ ꯑꯣ ꯐꯩ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯍꯩꯖꯤꯟꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯍꯩꯖꯤꯟꯒꯗꯧꯕꯅꯤ ꯑꯊꯧꯕꯤꯅ ꯑꯗꯨꯗꯤ ꯄꯨꯄꯨ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯀꯨꯃꯥꯔꯅ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯊꯧꯕꯤ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯃꯣꯟꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯊꯧꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥ ꯑꯩ ꯍꯜꯂꯛꯑꯦ ꯄꯨꯄꯨꯅꯁꯨ ꯑꯩ ꯃꯣꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯄꯨꯕ ꯌꯥꯕ ꯐꯤ ꯈꯤꯇ ꯌꯣꯝꯕꯤꯌꯨꯕ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯍꯣꯏ ꯃꯥꯏ ꯍꯩꯔꯛꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯑꯊꯧꯕꯤꯅ ꯃꯃꯥ ꯀꯧꯗꯨꯅ ꯃꯃꯥꯕꯨ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯀꯞꯄꯒꯤ ꯃꯃꯥꯏ ꯑꯗꯨ ꯄꯤꯇꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯊꯧꯕꯤꯅ ꯄꯥꯈꯠꯅ ꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯃꯃꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ ꯃꯃꯥ ꯂꯩꯁꯤꯂꯦꯝꯕꯤ ꯃꯆꯥꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕ ꯈꯟꯖꯕ ꯑꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ ꯑꯊꯧꯕꯤꯁꯨ ꯃꯃꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯤꯕ ꯑꯗꯨ ꯎꯔꯒ ꯃꯥꯁꯨ ꯀꯞꯆꯔꯤ ꯑꯊꯧꯕꯤꯅ ꯃꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯤꯗꯨꯕꯣ ꯑꯩꯕꯨꯁꯨ ꯃꯔꯝꯗꯣ ꯈꯪꯍꯟꯕꯤꯌꯨ ꯃꯃꯥ ꯅꯆꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯖꯥꯏꯗ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯝꯗ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯃꯆꯤ ꯑꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯤꯌꯦ ꯃꯃꯥꯅ ꯀꯞꯄꯗꯤ ꯅꯪꯒꯤ ꯄꯨꯄꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯆꯕ ꯑꯁꯤꯗ ꯊꯣꯛꯇꯨꯅ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕ ꯐꯪꯗꯕꯁꯦ ꯃꯁꯤꯒꯤ ꯈꯜꯂꯒ ꯀꯞꯄꯅꯦ ꯅꯕꯣꯛꯁꯨ ꯎꯔꯛꯇꯕ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ ꯑꯊꯧꯕꯤꯅ ꯃꯃꯥ ꯕꯨꯕꯣꯛꯇꯨ ꯅꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯑꯩ ꯎꯅꯤꯡꯉꯦꯅꯅꯦ ꯄꯨꯄꯨꯅ ꯑꯩ ꯂꯧꯕ ꯂꯥꯛꯏꯕ ꯂꯩꯁꯤꯂꯦꯝꯕꯤꯅ ꯀꯔꯤ ꯅꯕꯣꯛꯄꯨ ꯅꯥꯏ ꯍꯥꯏꯕ ꯏꯃꯥ ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯏꯃꯥ ꯑꯗꯨꯕꯨ ꯋꯥꯁꯛ ꯑꯃꯅ ꯆꯦꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯅꯆꯥꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯗꯤ ꯂꯥꯏꯔꯗꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯅ ꯍꯣꯔꯦꯟ ꯕꯨꯕꯣꯛꯀꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯝꯗ ꯅꯕꯣꯛꯀꯤ ꯁꯦꯕꯥ
ꯐꯖꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯊꯧꯕꯤꯅ ꯍꯣꯏ ꯃꯃꯥ, ꯑꯩ ꯇꯧꯗꯣꯏꯅꯦ. ꯑꯗꯣ ꯃꯃꯥ, ꯕꯨꯕꯣꯛꯇꯁꯨ ꯑꯁꯦꯡꯕꯁꯦ ꯍꯥꯏꯔꯒ ꯈꯪꯍꯜꯂꯁꯤꯔꯥ? ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯗꯨ ꯌꯥꯗ꯭ꯔꯦ. ꯅꯪꯒꯤ ꯅꯕꯨꯛꯀ ꯅꯄꯨꯒꯗꯤꯅꯦ ꯌꯥꯝꯅ ꯄꯪꯖꯕꯅꯦ. ꯃꯕꯨꯛꯇ ꯋꯥ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯍꯩꯇꯕꯅꯦ. ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯗ ꯑꯁꯦꯡꯕ ꯋꯥꯁꯦ ꯍꯥꯏꯗꯣꯛꯇꯅ ꯊꯝꯂꯤꯕꯁꯦ. ꯑꯊꯧꯕꯤꯅ ꯅꯣꯛꯂꯒ ꯃꯃꯥ, ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯄꯪꯕ ꯍꯦꯟꯒꯦ? ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯩ, ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨ, ꯇꯧꯍꯩꯗꯦꯀꯣ. ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯑꯊꯧꯕꯤꯅ ꯄꯨꯄꯨꯅ ꯍꯧꯖꯤꯛ ꯆꯠꯁꯦ ꯍꯥꯏꯍꯧꯋꯦ. ꯂꯩꯁꯤꯂꯦꯝꯕꯤ ꯃꯆꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯃꯇꯝ ꯈꯔ ꯂꯥꯞꯊꯣꯛꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯖꯩ. ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯃꯆꯥꯒꯤ ꯃꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯇ꯭ꯔꯦ. ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯆꯥꯅ ꯑꯥꯗ ꯂꯩꯕꯗ ꯁꯦꯠꯂꯨꯒꯗꯧꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯈꯟꯕꯤꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯤ. ꯀꯨꯃꯥꯔꯁꯨ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ. ꯃꯄꯥ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯂꯩꯁꯤꯂꯦꯝꯕꯤ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯃꯀꯣꯛꯇ ꯐꯤ ꯃꯌꯥꯝ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ. ꯀꯨꯃꯥꯔ ꯆꯪꯂꯛꯇꯨꯅ ꯐꯤ ꯂꯣꯏꯁꯤꯜꯂꯤꯕ ꯃꯁꯨꯗ ꯌꯦꯡꯂꯒ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯔꯁꯦ. ꯅꯕꯣꯛꯇꯣ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯦ, ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏ. ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯑꯁꯨꯝ ꯅꯧꯊꯔꯛꯇꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯃꯀꯣꯛꯇ ꯀꯨꯞꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯟꯅ ꯀꯞꯆꯔꯤ. ꯀꯨꯃꯥꯔ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯪꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ, ꯃꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯃꯌꯥꯝ ꯑꯁꯦ ꯈꯪꯂꯝꯂꯣꯏꯀꯣ. ꯅꯃꯥꯗꯨꯅ ꯅꯪꯇꯒꯤ ꯈꯟꯕꯗ ꯀꯌꯥꯗ ꯋꯥꯖꯔꯤꯕ. ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯈꯛꯇꯅꯦ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯦꯅꯦ. ꯌꯨꯝꯁꯤꯗ ꯏꯆꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯂꯥꯛꯅꯤꯡꯕ ꯑꯗꯣ ꯐꯥꯎꯗ꯭ꯔꯦ. ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯃꯥꯅ ꯃꯆꯥꯅꯨꯄꯤ ꯅꯪꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯖꯕꯗꯣ. ꯅꯃꯥꯟꯅꯕꯤ ꯀꯌꯥꯅ ꯍꯔꯥꯎꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯄ ꯑꯗꯨ ꯎꯔꯒ ꯅꯃꯥꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯝꯗꯨꯅ ꯅꯪꯕꯨ ꯀꯧꯗꯨꯅ ꯀꯞꯆꯕ. ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯥꯕꯨꯡꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ. ꯅꯪꯕꯨ ꯃꯨꯛꯇꯗꯤ ꯐꯔꯨ ꯀꯩꯗꯧꯕꯒꯦ ꯏꯕꯦꯝꯃ? ꯂꯩꯁꯤꯂꯦꯝꯕꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯊꯃꯣꯏꯗ ꯃꯩꯅ ꯉꯥꯡꯂꯕ ꯑꯔꯥꯕ ꯃꯩꯇꯥꯜ ꯑꯃ ꯊꯥꯗꯔꯛꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ. ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯤ. ꯃꯆꯤꯟꯗ ꯃꯄꯥꯕꯨ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯅꯤꯡꯕꯅꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯇꯥꯗꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯗꯨꯅ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯈꯪꯖꯤꯜꯂꯤ. ꯄ꯭ꯔꯤꯇꯤꯁꯨ ꯆꯪꯂꯛꯂꯦ. ꯑꯗꯨꯒ ꯑꯊꯧꯕꯤꯒꯤ ꯐꯤ ꯂꯣꯏꯁꯤꯟꯕ ꯑꯗꯨ ꯌꯥꯎꯁꯤꯜꯂꯤ. ꯀꯨꯃꯥꯔꯅ ꯃꯁꯨꯗ ꯌꯦꯡꯂꯒ ꯅꯪ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯄ꯭ꯔꯤꯇꯤꯅ ꯑꯁ ꯊꯣꯏꯕꯤ, ꯅꯪ ꯆꯠꯈ꯭ꯔꯗꯤ ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤ. ꯃꯥꯆꯧꯁꯨ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯗꯣꯏ ꯃꯥꯟꯗ꯭ꯔꯦ. ꯅꯃꯥ ꯉꯥꯎꯕꯤꯁꯤꯁꯨ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯇꯣꯏ ꯃꯥꯜꯂꯦ. ꯃꯃꯥꯆꯧꯕꯤ ꯄ꯭ꯔꯤꯇꯤꯅ ꯃꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯕ ꯑꯗꯨ ꯇꯥꯕꯗ ꯑꯊꯧꯕꯤꯗꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ, ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩ. ꯄ꯭ꯔꯤꯇꯤ ꯐꯤ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯏꯕꯤ, ꯑꯗꯨꯗꯤ ꯊꯣꯛꯂꯛꯑꯣꯀꯣ. ꯃꯄꯥꯟꯗ ꯄꯨꯄꯨ ꯍꯣꯏ ꯉꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ. ꯑꯊꯧꯕꯤꯅ ꯍꯣꯏ ꯃꯥꯆꯧꯕꯤ, ꯑꯩ ꯊꯣꯛꯂꯛꯑꯒꯦ. ꯄ꯭ꯔꯤꯇꯤꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯑꯊꯧꯕꯤꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯃꯥ, ꯃꯅꯝ ꯅꯝꯕꯤꯔꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯔꯛꯑꯣꯏꯒꯦ.
ꯃꯃꯥꯅ ꯅꯇꯣꯝꯇ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ. ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ. ꯅꯕꯣꯛꯀ ꯅꯄꯨꯒꯒꯤ ꯁꯦꯕꯥꯗꯣ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯨꯀꯣ. ꯑꯗꯨꯒ ꯑꯥꯗ ꯅꯕꯣꯛꯀꯤ ꯅꯅꯥꯛꯇ ꯂꯩꯕꯗꯗꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯁꯦꯠꯀꯅꯨꯀꯣ. ꯆꯠꯂꯣ ꯆꯠꯂꯣ. ꯃꯃꯥꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯃꯆꯥꯅꯨꯄꯤꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯃꯈꯨꯠ ꯈꯨꯗꯥꯡꯗ ꯆꯤꯛꯄꯤꯔꯦ ꯑꯗꯨꯒ ꯊꯥꯗꯣꯔꯛꯂꯦ. ꯑꯊꯧꯕꯤꯁꯨ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ. ꯁ꯭ꯇꯦꯐꯦꯟꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯣꯏꯅꯔꯔꯣꯏ, ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯇꯥꯔꯔꯣꯏ ꯈꯜꯂꯨꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯊꯧꯕꯤꯅ "ꯕꯥꯆꯧ!" ꯁ꯭ꯇꯦꯐꯦꯟ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛ, ꯄꯤꯔꯥꯡꯁꯨ ꯆꯦꯟꯊ, ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯥꯔꯛꯏ. ꯑꯊꯧꯕꯤꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯈꯨꯠꯇꯨꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯒ "ꯕꯥꯆꯧ, ꯑꯩ ꯁꯤꯗ ꯂꯩꯌꯦ." ꯁ꯭ꯇꯦꯐꯦꯟꯅ "ꯑꯣ, ꯕꯥꯆꯧꯒꯤ ꯊꯣꯏ, ꯅꯪ ꯍꯧꯖꯤꯛ ꯄꯨꯄꯨ ꯍꯣꯏꯗ ꯆꯠꯅꯕ ꯊꯣꯛꯂꯛꯑꯕꯣ?" ꯑꯊꯧꯕꯤꯅ "ꯊꯣꯛꯂꯛꯑꯦ ꯕꯥꯆꯧ. ꯑꯗꯨ ꯕꯥꯆꯧ, ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ. ꯕꯥꯆꯧꯁꯨ ꯐꯖꯅ ꯂꯩꯔꯝꯃꯣꯕ. ꯑꯩꯁꯨ ꯊꯨꯅ ꯂꯥꯛꯀꯦ, ꯕꯨꯕꯣꯛ ꯍꯦꯛ ꯐꯕꯒ ꯀꯣ ꯕꯥꯆꯧ." ꯁ꯭ꯇꯦꯐꯦꯟ ꯃꯆꯥꯅꯨꯄꯤ ꯑꯊꯧꯕꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ "ꯃꯆꯥ ꯊꯣꯏ, ꯅꯪ ꯊꯨꯅꯗꯤ ꯂꯥꯛꯎꯀꯣ." "ꯕꯥꯆꯧꯅꯦ, ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯒꯗꯣꯏꯅꯦ. ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ. ꯆꯠꯊꯣꯛꯎꯔꯣ ꯆꯠꯊꯣꯛꯎꯔꯣ." ꯑꯊꯧꯕꯤ ꯁ꯭ꯇꯦꯐꯦꯟꯗ ꯈꯣꯏꯔꯨꯝꯂꯝꯂꯒ ꯊꯣꯛꯂꯛꯂꯦ. ꯃꯕꯣꯛ ꯑꯅꯤ ꯑꯃꯗꯤ ꯄ꯭ꯔꯤꯇꯤꯗꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯄꯨ ꯀꯨꯃꯥꯔꯒ ꯂꯣꯏꯅꯗꯨꯅ ꯀꯨꯃꯥꯔ ꯍꯣꯏ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯑꯊꯧꯕꯤꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯆꯠꯈꯤꯕꯗ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ. ꯄ꯭ꯔꯤꯇꯤꯁꯨ ꯑꯊꯧꯕꯤꯕꯨꯗꯤ ꯂꯨꯅ ꯇꯧꯖꯕꯅꯤ. ꯑꯇꯩꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯊꯧꯕꯤꯕꯨꯗꯤ ꯅꯨꯡꯁꯤꯖꯕꯅꯤ. ꯋꯦꯟꯁꯟꯁꯨ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯈꯔ ꯉꯜꯂꯞꯅ ꯁꯥꯟꯅꯐꯝꯗ ꯂꯥꯛꯏ. ꯉꯁꯤꯗꯤ ꯃꯥꯁꯨ ꯑꯊꯧꯕꯤꯒ ꯁꯥꯟꯅꯃꯤꯟꯅꯔꯔꯣꯏ, ꯃꯥꯒ ꯄꯥꯔꯒ ꯑꯃꯨꯛ ꯍꯟꯅ ꯐꯨꯅꯔꯔꯣꯏ ꯈꯟꯗꯨꯅ ꯉꯟꯇꯥ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯊꯤꯍꯧꯔꯒꯦ ꯈꯜꯂꯤ. ꯋꯦꯟꯁꯟ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯅꯧꯕ ꯑꯗꯨꯒ ꯑꯁꯨꯝ ꯇꯝꯕ ꯑꯣꯏꯅ ꯐꯨꯅꯕ ꯍꯧꯏ. ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯑꯊꯧꯕꯤꯅ ꯁꯥꯟꯅꯐꯝꯗ ꯂꯥꯛꯇꯕ ꯑꯗꯨꯗ ꯋꯦꯟꯁꯟꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ. ꯑꯃꯨꯛꯁꯨ ꯂꯥꯛꯄꯨ ꯂꯥꯛꯇ꯭ꯔꯗꯤ ꯐꯔꯅꯤ, ꯃꯁꯛꯇꯨ ꯁꯨꯡꯎ ꯍꯦꯛ ꯎꯖꯅꯤꯡꯗꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯏ. ꯅꯨꯃꯤꯠꯇꯨ ꯑꯊꯧꯕꯤꯗꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯅ ꯁꯥꯟꯅꯕ ꯑꯗꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯋꯦꯟꯁꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯑꯁꯣꯝꯗꯁꯨ ꯑꯊꯧꯕꯤꯗꯨ ꯃꯕꯣꯛ ꯍꯣꯏꯗ ꯍꯦꯛ ꯌꯧꯕꯒ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ. ꯏꯕꯦꯅꯤꯁꯨ ꯐꯃꯨꯡꯗ ꯅꯥꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ. ꯏꯕꯦꯅꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ. ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯎꯍꯧꯗ꯭ꯔꯗꯨꯅ ꯈꯨꯗꯤ ꯊꯤꯆꯤꯟꯗꯨꯅ ꯂꯝꯌꯥꯏꯗꯨꯗ ꯊꯔꯣ ꯊꯔꯣ ꯍꯦꯛ ꯑꯣꯜꯂꯤ. ꯑꯊꯧꯕꯤ ꯃꯕꯣꯛꯅ ꯇꯨꯈꯤꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ "ꯕꯨꯕꯣꯛ, ꯁꯣꯛꯄ꯭ꯔꯥ? ꯇꯞꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ?" ꯀꯨꯃꯥꯔꯁꯨ ꯃꯇꯥꯡ ꯆꯥꯅ ꯃꯈꯨꯠꯇ ꯉꯥ ꯑꯃ ꯌꯥꯟꯗꯨꯅ ꯍꯦꯛ ꯏꯃꯨꯡꯗ ꯆꯪꯂꯛꯄꯒ ꯏꯕꯦꯅꯤꯅ ꯂꯩꯕꯥꯛꯇꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ. ꯀꯨꯃꯥꯔꯅ "ꯀꯔꯤꯅꯣ? ꯅꯕꯣꯛꯅ ꯑꯗꯨꯗ ꯅꯥꯒꯤꯟ ꯑꯃꯨꯛ ꯁꯥꯗꯅ ꯂꯩꯔꯝꯃꯤꯗꯨꯅ? ꯅꯁꯨ ꯑꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ? ꯅꯪꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯅꯒ ꯑꯃꯨꯛ ꯌꯦꯡꯂꯤꯗꯨꯕꯣ? ꯃꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯒ꯭ꯌꯥꯟ ꯃꯦꯟ ꯏꯇꯥ ꯍꯦꯛ ꯇꯥꯖꯗꯦꯃꯤ. ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯑꯩ ꯆꯥꯛꯁꯪꯗ ꯆꯪꯒꯦ. ꯑꯗꯥꯏꯗ ꯑꯃꯨꯛ ꯁꯟꯗꯅ ꯂꯩꯔꯅꯨꯅꯦ." ꯏꯕꯦꯅꯤ ꯃꯈꯨꯗꯨ ꯇꯨꯁꯤꯟꯕꯒꯤ ꯅꯥꯔꯗꯨꯅ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯃꯁꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯨꯃꯥꯔꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. "ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯤꯕꯨ ꯑꯩꯅ ꯇꯨꯒꯦꯅ ꯇꯨꯕ꯭ꯔꯥꯕ? ꯏꯁꯨ ꯂꯥꯛꯄꯗꯨꯗꯅꯦ ꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯇꯨꯁꯤꯜꯂꯤꯅꯦ. ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ
hanu thangsidaba leiminabaka onthokna nungairoi. Kumarna amu masigi hanubise machinsi sumkhumbin he nachinduda ba chairong manba khutsina khumjilaktana porong thoki hauriye angang mamangsida. Athaubidu nokmi tawduna pupu bubo yareba saungnaronoba pupu ngadu sembiyuro adugane chakto nganta chathokseba. Kumarna hoi adudi pupu ngasi semlukhige ko naboka punna leiminaro. Kumardu maninglomda ngadu puduna semba thokre. Ibenina Masutombe nangbu nasamgasi loina tena kakhalisibu kaigino haibane nangbu nupa olage hairiro haiba. Athaubina noklaga bubo mamagi apambane sidi matam khara khakdagini haye amu nupi olhani haye mamana. Athaubina mama palakpa aduda ibenidu machali silembibu ningsingduna mapi tap taduna kapcharai. Ichado ingaw na yumsida chawjarapane mama mapa anigi mapamda nauthi sajaduna nungaina leijarapane adubu nongdamba magi kari thoksilnano ichadubu wakal choihanduna thambiriba. Ichanupadusu wana haujarapane mapunsida nungaiba haibado karino khangjaraptrabane khara yaifarapa nungaiba haujarapa matamduda hek lausanbikhida. He Isor nangsi onthoknasu phattedako. Masu nupibu konduna kapjai athaubisu kappi adubu mabokpu themjinbi. Bubo karigi adumaina kappino ai leirisidi nasu leiringaida karigi nakhoina wagadoino. Isorna phattaba nate mina phattabane phattaba misingdubu chumthoknaba upai thirakpada Isorna ipabu khutlai oina sizinnakhibane adubu mapu mana aibudi malemsida hinganbiramle masigisu maram chawna leiriye. Masu nupina hairiba mayam adu ibeni khangdraduna isuthoi karino nangna hairiba mayam dubo. Athaubi masadu ikhang khangjai. Ha bubo aibu kai haikrage. Ibenina yarese kariso haidese lao naphina rol kato khongdo urase adugane lahik tau jawro bubo chak thongbirage isu chaklama mani. Athaubina bubo chak to ai noina thongduine bubo patharaga layoba ko bubo. Ibenina nangbu chak thongba haibrani su thoy. Athaubina ahiye bubo aidine Maitegi insang mayamdo loina thongba haye ado uti thongba tangdi khitang watli haidawba. Ibenina haima isudi nupa manjaba khaktani magundi nupi asengbani dana kanana tambiriba isudi. Athaubina bubok chawna loina tambiye. Ibenina nabokto chak insang thongba yamna haibane adudi uti thongbaduna bubokna sida tambirage yumda jatpadane hairaga jatkroba. Athaubina hoi bubo tambiyo. Masu mabendu kada changkhre. Athaubina phanek oina setke khongrau set loige haibadagi ibenina machanupi leisilembina leiringaida setlamba mana jaksina thamjinjakhiba phanek ama puthoraktuna masu nupida sethalli. Masu nupidu inglani haiduna magi phi ama ilhanbiduna athaubidu chakhumda chak thongba hokre. Ibenisu maroi mapang semlamlaga thau leiramtre haiduna dukandagi thau leiba chathokri. Kumarsu nga semba adu loiraduna asemba nga adu kompak amada haptuna chaksangda pusinduna changlai aduga chak thongduna leiribi masu nupi aduda. Hai nga sisida thamage ko hogdongna ka mu chakhilakini amte yengo nasu nupi di kaida leikhre. Athaubidu mapuna hairakliba adu karino khanduna kari sukhumdabida tumina ngai hakti lei.
ꯀꯨꯃꯥꯔꯁꯨ ꯑꯊꯧꯕꯤꯗ ꯀꯔꯤꯁꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯅꯠꯇꯦ꯫ ꯉꯥ ꯁꯦꯝꯂꯨꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯂꯒ ꯐꯗꯤꯗꯨꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯨꯃꯥꯔꯅ, "ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯨꯝꯗ꯭ꯔꯤꯗꯨꯅ? ꯉꯁꯥꯏ ꯈꯔ ꯉꯥꯡꯂꯨꯕꯒꯤ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯑꯩꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ, ꯅꯪꯅꯗꯤ ꯑꯉꯥꯡ ꯃꯃꯥꯡꯗꯨꯗ ꯅꯆꯤꯟꯗꯣ ꯀꯜꯂꯛꯄ ꯑꯗꯨꯗ꯫ ꯅꯍꯥꯟꯈꯩꯗꯤ ꯅꯪꯅ ꯑꯗꯨꯝ ꯉꯝꯍꯜꯂꯤꯗꯨꯅꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯕꯨ ꯑꯉꯥꯡꯅ ꯄꯨꯄꯨꯗꯤ ꯕꯨꯕꯣꯛꯅ ꯉꯝꯕ ꯃꯥꯜꯂꯦꯅ ꯈꯟꯈꯤꯅꯤꯅ ꯇꯧꯕꯅꯤꯗ꯫ ꯁꯥꯎꯅꯨ ꯁꯥꯎꯅꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦꯍꯦ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯇꯨꯕꯨ ꯀꯌꯥꯝ ꯊꯣꯡꯉꯤꯅꯣꯅꯦ?" ꯑꯊꯧꯕꯤꯗꯤ ꯃꯄꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯅꯣꯛꯄ ꯈꯥꯡꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯄꯨꯗ ꯃꯕꯣꯛ ꯅꯠꯇꯦ ꯑꯩꯅꯤ ꯍꯥꯏꯒꯗꯧꯕꯁꯨ ꯄꯥꯛ ꯍꯦꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯀꯨꯃꯥꯔꯗꯨ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯃꯥꯔꯅ ꯈꯜꯂꯤ, "ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤꯗꯨꯔꯣ ꯁꯤꯕꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯄꯤꯛꯈ꯭ꯔꯦꯗ꯫ ꯏꯁꯨ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯍꯦꯂꯣꯏꯒꯗꯨ ꯑꯣꯡꯅꯔꯖꯥꯠꯂꯣ ꯑꯩꯕꯣ?" ꯀꯨꯃꯥꯔ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯁꯨ ꯊꯣꯏꯕ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯄꯨꯄꯨꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯥꯛꯎꯅꯦ, ꯀꯩꯅꯣꯝꯇ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯅꯪꯕꯣ." ꯑꯊꯧꯕꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ, "ꯄꯨꯄꯨ, ꯑꯩ ꯁꯤꯗ ꯂꯩꯌꯦ." ꯀꯨꯃꯥꯔ ꯃꯁꯨ ꯅꯨꯄꯤ ꯑꯊꯧꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯑꯩꯕꯨ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ?" ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯥꯛꯁꯪꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯏꯕꯦꯟꯅꯤꯁꯨ ꯊꯥꯎ ꯂꯩꯔꯨꯕ ꯑꯗꯨ ꯍꯜꯂꯛꯂꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯀꯨꯃꯥꯔ ꯏꯕꯦꯟꯅꯤꯅ ꯆꯪꯂꯛꯄ ꯑꯗꯨꯗ, "ꯍꯩ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯑꯃ ꯇꯧꯔꯨꯔꯦꯗꯅ." ꯏꯕꯦꯟꯅꯤꯅ, "ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ?" ꯀꯨꯃꯥꯔꯅ, "ꯀꯔꯤꯅꯣ, ꯅꯁꯨ ꯅꯨꯄꯥꯁꯤꯅ ꯐꯅꯦꯛꯀ ꯁꯦꯠꯇꯅ ꯐꯤꯒ ꯏꯟꯁꯤꯟꯗꯨꯅ ꯇꯧꯔꯤꯁꯤꯕꯨ? ꯑꯁꯤꯕꯨ ꯃꯣꯏꯒꯤ ꯍꯣꯃꯣꯀꯥꯏꯗꯨ ꯆꯪꯂꯖꯥꯠꯂꯣꯅꯦ? ꯑꯩꯗꯤ ꯅꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯩ ꯀꯩꯅꯣꯁꯨ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯨꯔꯦ꯫ ꯑꯩꯁꯤꯗꯤꯑꯕ ꯆꯣꯐꯝꯗꯇ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ." ꯏꯕꯦꯟꯅꯤꯅ, "ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯅꯁꯨꯁꯤ ꯅꯨꯄꯤꯅꯤꯅꯦ꯫ ꯅꯪꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯅꯁꯨ ꯅꯨꯄꯥ ꯐꯪꯈ꯭ꯔꯒꯦꯕ? ꯅꯨꯄꯤꯅ ꯐꯅꯦꯛ ꯁꯦꯠꯄꯁꯤꯕꯨ ꯍꯣꯃꯣ ꯆꯪꯅꯕ꯭ꯔꯣ? ꯃꯣꯏ ꯄꯥꯕꯨꯡꯁꯨꯕ ꯅꯀꯣꯛꯇꯣ ꯆꯥꯛꯂ ꯃꯥꯜꯂꯦꯗ, ꯅꯆꯥꯅꯨꯄꯤ ꯐꯥꯎꯕ ꯐꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ." ꯀꯨꯃꯥꯔꯗꯨ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯃꯁꯨ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯏꯕꯦꯟꯅꯤꯅ ꯃꯁꯨꯁꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯑꯩꯒꯤ ꯏꯁꯨꯁꯤ ꯅꯨꯄꯤꯅꯤꯀꯣ, ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ꯫ ꯀꯅꯥꯅꯕꯨ ꯅꯨꯄꯥ ꯃꯥꯜꯂꯣꯏꯗꯨꯅꯣꯗ? ꯃꯥꯅ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯤꯕ ꯐꯤꯕꯝꯗꯨꯗꯤ ꯁꯥꯏꯀꯜꯗꯨꯅꯦ ꯀꯔꯤꯅꯦ, ꯃꯁꯝ ꯈꯨꯀꯛ ꯑꯁꯤꯒ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯁꯦꯠꯂꯤꯅꯦ ꯃꯥꯗꯤ꯫ ꯑꯩꯗꯤ ꯑꯗꯨꯗꯒꯤꯅꯦ ꯑꯩꯒꯤ ꯏꯁꯨꯁꯦ ꯅꯨꯄꯥꯅꯦꯅ ꯈꯟꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯜꯂꯝꯃꯤꯁꯤꯅꯤ꯫ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯉꯁꯥꯏ ꯁꯥꯔꯨꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯒ." ꯏꯕꯦꯟꯅꯤꯅ, "ꯌꯥꯔꯦꯀꯣ, ꯌꯥꯔꯦ. ꯍꯅꯨꯊꯪꯗ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯏꯊꯛ ꯊꯛꯂꯗꯤ ꯑꯗꯨꯅꯤ. ꯅꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯕꯒ ꯂꯥꯏꯔꯤ, ꯅꯪ ꯍꯥꯟꯅ ꯑꯝꯇ ꯂꯥꯌꯦꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ." ꯁꯣꯝꯗ ꯄꯥꯟꯊꯣꯏ ꯍꯣꯏꯗꯤ ꯃꯁꯨ ꯅꯨꯄꯤ ꯑꯊꯧꯕꯤ ꯌꯥꯎꯗꯕ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯆꯥꯛ ꯑꯗꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯗ꯭ꯔꯦ꯫ ꯑꯊꯧꯕꯤ ꯂꯩꯔꯕꯗꯤ ꯐꯥꯒꯤ ꯇꯧ ꯇꯧꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯆꯥꯖꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯥ ꯄꯨꯝꯕ ꯃꯁꯨ ꯅꯨꯄꯤꯗ ꯊꯝꯖꯔꯤꯕꯅꯤ, ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯆꯥꯅ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯕꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯖꯩ, ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯀꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯋꯦꯟꯁꯟꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯇꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯄꯗ ꯀ꯭ꯂꯥꯁꯇ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯊꯧꯕꯤ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯊꯧꯕꯤꯁꯨ ꯂꯥꯛꯂꯝꯗ꯭ꯔꯦ꯫ ꯋꯦꯟꯁꯟꯅ, ꯀꯅꯥꯝꯇꯒ ꯂꯥꯛꯑꯝꯗ꯭ꯔꯤꯅꯦ, ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯥꯟꯕꯤꯗꯨꯁꯨ ꯂꯥꯛꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯉꯔꯥꯡ ꯁꯥꯟꯅꯕꯁꯨ ꯂꯥꯛꯇꯦ, ꯑꯩꯅ ꯉꯔꯥꯡ ꯈꯔ ꯉꯥꯡꯂꯨꯕꯗꯨꯗ ꯃꯇꯣꯝꯇ ꯏꯀꯥꯏꯖꯗꯅꯒ ꯁꯨꯏꯁꯥꯏꯠꯀ ꯇꯧꯈ꯭ꯔꯖꯥꯠꯂꯣ? ꯑꯁ ꯖꯦꯝꯁꯁꯨ ꯂꯥꯛꯑꯝꯗ꯭ꯔꯦ, ꯏꯇꯣꯝꯇ ꯀ꯭ꯂꯥꯁꯁꯤꯗ ꯐꯝꯗꯣꯏꯁꯦ ꯇꯟꯗꯤ ꯇꯟꯗꯧꯔꯤꯁꯦ."
Wenson matomta murum murum soladuna magi phampham aduda changduna he phamthabaga Sayasu class to the changlakle Sayana Wenson matomta leiramba adu ubada Haima ba natomta leiramina ngaside athoubi di laktrabo Wenson na oh laktriye amuksu matomta machinda lona soli is athoubi di kainaka aisibu madai meduga yam khangnakhibai typta Sayana kaino lona lona natomta mumum ka solidubo miwat pasida nungai tiraba kan khaluna he mai lakchasani Wenson Sayagi waduda sauning bana loire adubu nokhi nokhi tawduna adum lei ngai hak leibaga James laktuna Wenson ga punkhre mayamsu mathang mathang loina laknare adubu athaubidi adum laktre class hobagi matam yausilaktuna oja changlaba phawbada athaubi lakhidre madu phawbada Wenson magi kokta athaubigi wa changde asumna school halakpaga sanaphamdasu laktaba adudadi Wenson du wakalama khalakle magi wahaiduda henman khiduna ikaiduna laktrabra haina khanba horakle mana maram oiduna mi amabu manghallabra haina phawba khanjarai Wenson numidang sanaba halaktuna iru jamai thajaduna chaksangda chak thongduna lei chaksangda chak thongle haijabagi wani wakhaldi tarang amada leiribani athaubida mana haibikhiba mayamdugi khallubada mapa macha makhoi anidani leiriba mapa dusu mapan thoktuna miga wari sanaba yadabadagi yumda lengdana leihallaga pikliba mana aphang aphangba hajira suduna imung puribani Wenson gi mapa manglem mana animag tathiraba misakamani mina amangang mana amakhum seranturan yam tawbadagi machanapa Wenson na mapan thokpiranu haiduna thamlibani manglem machada chak loirabra hangge haiduna chakhumda changlakpada machana mangduna leiba adu uraduna machagi manakta tapna changlaktuna ibungo Wenson du bab amada leiruduna mapana kauriba adu tarudre aduna khumlaktre manglemgi wakaldana machasi ngasidi mathwaisi nungaitre aduna mana kauba asi yamna tapna oina khumlamale khanduna makhatana wanganglai hoine adubu haiba karigino haibane nangna nathwai nungaitena leiridubo ipa leirisidi handak mukti mapana ngangliba adu Wenson du tare khangboi lakboi ha kaidoba kai haibino pabong manglem machada munna yenglaga hera nangsu onthokpa haujipu mamita kai uyene masibu ngawrbra khangdemi nangna na thai nungai te haisidi kai ubagi oire hai chak tu dum phajina thongo joitrang patrang masigi ngangsidi Wenson mapagi matau aduda wakhal nungairamda paka loina chaikhre makhutuna marai bagda tharaga ai diebako yarise ai horene chak loiragoina kaujarage pothauro jagabo manglemdu khubaka khuduna phak nokthorei Wenson na koino kori oina amuk tara jano masina nokhatanaga toreisina ai diebako phanadum nungairiye manglem na hai nang layeng hawdaba yaroi karidu huranbani chak chage hairei kainaka ngaikho nangbu lai koknarabra haibani Wenson wa ngangnarabadi upai leiraroi khangladuna mapa macha khangnaba sign adu sizinaduna mapa du potharuro haire manglem na o adumaina ngasai na hairadi phaiduna nang na haisi aibu potharuro haiba natro nang di kadaidagi kai uyega huran baniga tawrakpadudadi ipadi swai laureduna phare adudi chak tu loibaga kauro ko Wenson na hoi babung manglem na
ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅꯕꯨ ꯊꯣꯡꯂꯗꯤ ꯏꯄꯥꯒꯤꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯅꯕꯨ ꯅꯪꯅ ꯑꯗꯨꯝ ꯊꯣꯡꯍꯜꯂꯤꯁꯤꯅꯤ ꯍꯥꯎꯋꯤ ꯍꯥꯎꯋꯤ ꯃꯪꯂꯦꯝꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯋꯦꯟꯁꯟ ꯃꯄꯥꯅ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯐꯖꯩꯅꯦ ꯏꯄꯥꯅ ꯃꯔꯣꯜ ꯑꯃ ꯅꯩꯈꯥꯏꯕꯅꯦ ꯊꯤ ꯅꯩꯈꯥꯏꯔꯛꯈꯤꯅꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯍꯧꯈ꯭ꯔꯦ ꯑꯊꯧꯕꯤꯗꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯁꯥꯟꯅꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯋꯦꯟꯁꯟꯗꯤ ꯃꯥꯅ ꯑꯊꯧꯕꯤꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯊꯧꯕꯤꯅ ꯏꯀꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯈꯤꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯑꯊꯧꯕꯤꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯕꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯑꯊꯧꯕꯤꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯁꯦꯡꯅ ꯋꯦꯟꯁꯟꯗꯤ ꯑꯊꯧꯕꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯁ꯭ꯀꯨꯜꯒꯤ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡꯗ ꯋꯦꯟꯁꯟꯒ ꯖꯦꯝꯁꯀ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯋꯦꯟꯁꯟꯅ ꯃꯔꯨꯞ ꯑꯊꯧꯕꯤꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯃꯔꯝꯒ ꯈꯪꯕ꯭ꯔꯣ ꯖꯦꯝꯁꯅ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯃꯥꯗꯤ ꯑꯩꯒ ꯑꯁꯨꯛ ꯀꯨꯏꯕ ꯀ꯭ꯂꯥꯁ 3ꯗꯒꯤ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄꯁꯤꯗ ꯅꯣꯡꯃꯇ ꯁ꯭ꯀꯨꯜ ꯂꯦꯞꯄꯛꯇꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯈꯨꯂꯦꯞꯁꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦꯕꯣ ꯋꯦꯟꯁꯟꯅ ꯅꯪ ꯃꯥꯒ ꯀ꯭ꯂꯥꯁ 3ꯗꯒꯤ ꯄꯨꯜꯂꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯝꯃꯅꯤ ꯑꯩꯗꯤ ꯑꯅꯧꯕꯅꯤꯅ ꯀꯩꯝ ꯈꯪꯗ꯭ꯔꯤ ꯇꯤꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯈꯔꯗꯤ ꯈꯪꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯅꯣꯏ ꯑꯩꯈꯣꯏꯗꯧꯅ ꯇꯧꯗꯦꯕ ꯑꯗꯨꯒꯤꯅꯤꯗ ꯖꯦꯝꯁꯅ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯦ ꯑꯇꯩꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯨꯗ꯭ꯔꯁꯨ ꯈꯜꯂꯨꯗ꯭ꯔꯁꯨ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯈꯔ ꯈꯪꯍꯧꯕꯅ ꯐꯩ खरा साथीबने मासे वेंसन्ना करमना जेम्स मागी मराइबक्ता तारिबा दागफम अदु वेंसन्दा उतली अदुगा उरब्रा आइगी दागफमसे अथौबिगी मगुन खंगदना हौरुबगिने वेंसन ngakna सिदी हम सांगिने कमाइना ताइनो सिगी दागसे जेम्स ना अदुदि ngaiko ai wa ma han hange nang sengnadi khumauko वेंसन ना kai wano aina khangbo iradi sengna dum khumake जेम्स ना nang athaubi se nupi oramde manbra nupa oramde manbra वेंसन ना aina sum khanbada mase homo oramde male जेम्स ममी तो लाथोक लगा वेंसन दे यंगलाई बापरे अरे ओ मरो नंग हिंगनी थजद्रे वेंसन सु जेम्स की मतौ अदुदा पाखतलदुना कइनो कइदौरगे हाइसिबो जेम्स ना नंगना हौजुक हाइबो हाइदुने अथौबिना ख्वाइदि साविसे आइसुने मागा हानबा थेंनबदा मासे तोंबोइरा न हंगलुबदैने लाइबक्ता सांगना युंग यात यातबा दागफम अमा थंबिरिसे नंगी हौजुकी वाहै कतो हाइरदिने मरोब नंग ताइबंगी अवा नुंगाइसे पुंकाउ काउदोइ मालिहे वेंसन ना कइनो हाइसिबो अदुदि मादि कनानो जेम्स ना नुपीनि नुपी मिंगदुदा खंद्रो अथौबि कौरिदो पुरा थौबनी वेंसन दि खरा कंगकलिंgai अदुदा अमुका हेना ngakre मादि अथौबिसि नुपानी हाइदुना अदुम लेजबनी अदुबु मागी मरुप जेम्स ना नुपीने हाइरकपा अदुदा ngakpana लोइख्रे कइनो हाइसिबो नुपीनेबा अदुगा मादि अखोइ रक्ता पुना फमिदुदि माबु खुंग्राउ सुसेतबगुम तौदाइने जेम्स ना खुंग्राउ सेतबने याम हेनसु ngaksilुनुदा नंगना दा हौबिरुनो याम थिन भबने मबुक चलकते याम थिन चाउगने मागे हाइबबुने मंगोंद लालुरबदि यादे करिगुंबा लानबु लालुरबा लेमना थादबने अहनसु अंगांगसु ओजा फावबदने एसेंबली तौबदा कौथोकलगा ngang ngamliba mine लाइरिकसु मईने माना खंगदब अमता लेतबने अंगांगी ओइगेरा अहनगी ओइगेरा हंगलकपु खुदिमक लोइना खुमे अदुसु अचुंबा ngakta एग्जाम यासिदने मागा तिनबगी कानबा खंगदोइसे वेंसन ना अदुदि कमाइना जेम्स ना
ꯃꯥꯅ ꯂꯣꯏꯅ ꯁꯖꯦꯁꯟ ꯄꯤꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯗꯣꯏꯕ ꯂꯣꯏꯅꯁꯨ ꯆꯥꯅꯩ ꯑꯣꯖꯥ ꯑꯃꯠꯇꯗꯁꯨ ꯇꯨꯏꯁꯟ ꯆꯠꯄ ꯅꯠꯇꯦ ꯈꯪꯗꯦꯗ ꯃꯣꯏꯒꯤ ꯃꯀꯣꯛꯁꯦ ꯑꯃꯦꯔꯤꯀꯥꯗ ꯄꯣꯛꯂꯝꯕ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯟꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯋꯥ ꯋꯥ ꯂꯥꯎꯔꯗꯧꯅꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯂꯝꯕ ꯑꯣꯏꯕꯒꯤ ꯃꯦꯇ꯭ꯔꯤꯛ ꯂꯣꯏꯕ ꯉꯥꯏꯔꯤꯅꯦ ꯋꯦꯟꯁꯟꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯒꯤ ꯖꯦꯝꯁꯅ ꯑꯣꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯀ꯭ꯂꯥꯁ 10 ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯌꯥꯗꯤꯌꯦ ꯀꯔꯤꯒꯨꯝꯕ ꯐꯦꯁꯕꯨꯛꯀ ꯂꯣꯏꯅ ꯄꯥꯏꯔꯨꯕꯒ ꯑꯣꯏꯔꯗꯤꯅꯦ ꯑꯣꯖꯥꯅ ꯊꯦꯡꯅꯈ꯭ꯔꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯧꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯐꯨꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯎꯗ꯭ꯔꯣ ꯈꯔ ꯃꯔꯥꯏꯕꯛ ꯊꯤꯕ ꯁ꯭ꯀꯨꯜꯗꯒ ꯇꯝꯂꯗꯤꯅꯦ 11-12 ꯇꯝꯂꯨꯕ ꯑꯣꯏꯒꯦꯔꯥ 12 ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯄꯥꯏꯕ ꯌꯥꯗꯦ ꯃꯁꯤ ꯔꯨꯜꯁꯅꯤ ꯋꯦꯟꯁꯟꯅ ꯉꯥꯏꯈꯣꯁꯦ ꯅꯪꯒꯤ ꯐꯦꯁꯕꯨꯛꯀꯤ ꯋꯥꯔꯤꯒꯗꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯑꯊꯧꯕꯤꯅ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥꯗꯧꯅ ꯂꯩꯔꯤꯁꯤꯕꯣ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯂꯒ ꯖꯦꯝꯁꯅ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯁꯤꯗꯅꯦ ꯃꯗꯨꯒꯤ ꯀꯣꯏꯁꯟꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯍꯪꯖꯔꯛꯇꯦ ꯍꯪꯕꯁꯨ ꯀꯤ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯍꯪꯖꯗꯦ ꯑꯩꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯃꯥꯁꯦ ꯅꯨꯄꯥꯅꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯍꯔꯥꯎꯖꯕꯅꯦ ꯃꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯈꯪꯂꯤꯁꯦ ꯋꯦꯟꯁꯟꯅ ꯑꯣ ꯃꯁꯤ ꯅꯨꯄꯤ ꯑꯣꯏꯔꯦꯀꯣ ꯖꯦꯝꯁꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯁ ꯑꯗꯨꯕꯨ ꯃꯔꯣ ꯃꯥꯁꯦ ꯃꯑꯣꯡ ꯃꯇꯧꯗ ꯅꯨꯄꯥ ꯃꯥꯟꯖꯕꯒꯤ ꯋꯥꯅꯤ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤꯍꯦ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯄꯤꯁꯨꯝ ꯅꯥꯇꯣꯟ ꯆꯤꯟꯕꯥꯜ ꯃꯤꯠ ꯅꯥꯇꯣꯟ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯅꯤꯡꯊꯤꯖꯅ ꯄꯥꯟꯕꯅꯦ ꯑꯦꯅꯥꯇꯣꯃꯤꯗꯤ ꯐꯖꯅ ꯆꯨꯝꯕ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯂꯩꯁꯥꯕꯤ ꯁꯥꯖꯔꯤꯕ ꯐꯖꯔꯕꯅꯦꯅ ꯆꯠꯂꯤꯕꯁꯤꯡꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯑꯊꯧꯕꯤꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯪꯗꯕꯅꯤꯍꯦ ꯀꯩꯒꯨꯝꯕ ꯃꯥꯅꯒꯅꯦ ꯃꯁꯝꯀꯁꯦ ꯈꯔ ꯁꯪꯉꯝꯃꯕ ꯅꯨꯄꯤꯗ ꯅꯨꯄꯤꯗꯧꯅ ꯂꯩꯔꯝꯃꯗꯤꯅꯦ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯋꯥꯔꯜꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯀꯦꯟꯗꯧꯅꯦ ꯑꯗꯨꯕꯨ ꯍꯥꯏꯖꯕꯇꯅꯦ ꯈꯟꯖꯕ ꯈꯛꯇꯅꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯎꯄꯥꯏ ꯂꯩꯗꯣꯏ ꯃꯥꯟꯗꯦ ꯅꯨꯄꯥꯗꯤ ꯂꯥꯏꯔꯗꯅ ꯍꯌꯤꯡ ꯐꯥꯎꯕꯅꯦ ꯃꯅꯥꯛꯇ ꯅꯛꯅ ꯄꯥꯏꯗꯕꯅꯦ ꯀꯤꯗꯅ ꯋꯦꯟꯁꯟꯗꯤ ꯖꯦꯝꯁꯅ ꯂꯤꯔꯤꯕ ꯁꯥꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯃꯌꯥ ꯀꯥꯗꯨꯅ ꯇꯥꯔꯤ ꯅꯨꯃꯤꯠꯁꯤꯗ ꯑꯅꯤ ꯑꯁꯤꯅ ꯑꯊꯧꯕꯤꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯈꯤꯕ ꯅꯩꯅꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯔꯣꯏꯕꯤꯅꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯀꯣꯟꯅꯗꯗꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯃꯗꯤ ꯁꯨꯇꯤ ꯊꯥꯔꯕ ꯐꯥꯎꯕꯗ ꯁꯥꯟꯅꯈꯤꯕꯅꯤ ꯑꯆꯨꯝꯕꯅꯤ ꯑꯊꯧꯕꯤꯒ ꯉꯁꯤ ꯐꯥꯎꯕ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯤ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯀꯨꯞꯅ ꯈꯪꯕ ꯉꯝꯗꯦ ꯑꯊꯧꯕꯤꯒꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤ ꯍꯥꯏꯕꯁꯤꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇꯅ ꯈꯪꯗꯕꯅꯤ ꯋꯦꯟꯁꯟ ꯖꯦꯝꯁꯅ ꯃꯉꯣꯟꯗ ꯑꯊꯧꯕꯤꯒꯤ ꯃꯇꯥꯡꯗ ꯁꯥꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅ ꯑꯊꯧꯕꯤꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯑꯍꯥꯟꯕ ꯁꯥꯟꯅꯐꯝꯗ ꯂꯥꯛꯄꯗ ꯃꯍꯥꯛꯄꯨ ꯂꯥꯏꯅ ꯇꯨꯍꯟꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯊꯧꯕꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯋꯦꯟꯁꯟ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯂꯥꯛꯂꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯂꯝꯕꯤꯗ ꯃꯇꯣꯝꯇ ꯑꯁꯨꯝ ꯂꯥꯛꯂꯤꯉꯩꯗ ꯃꯥꯅ ꯁꯥꯏꯠꯇ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯨꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯋꯦꯟꯁꯟꯅ ꯑꯣꯏ ꯀꯅꯥꯅꯣ ꯕꯦꯒꯇꯨ ꯄꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯑꯗꯨꯅ ꯃꯤ ꯈꯔ ꯆꯤꯛꯄ ꯂꯝꯍꯥꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯖꯒꯥ ꯑꯗꯨꯋꯥꯏ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯕꯦꯒ ꯄꯨꯗꯨꯅ ꯆꯦꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯕ ꯂꯦꯞꯇꯨꯅ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯋꯦꯟꯁꯟꯁꯨ ꯆꯦꯜꯂꯝꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯣꯏ ꯕꯦꯒꯇꯨ ꯄꯤꯔꯛꯑꯣ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯕꯦꯒ ꯂꯥꯛꯇꯨꯅ ꯆꯦꯜꯂꯤꯗꯦ ꯀꯗꯥꯏ ꯕꯦꯒꯇꯨ ꯄꯤꯔꯛꯑꯣ ꯅꯨꯄꯥ ꯑꯗꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯈꯨꯠ ꯅꯥꯝꯃꯗ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯅꯥꯝꯃ ꯑꯃꯅ ꯊꯥꯡ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯋꯦꯟꯁꯟꯗ ꯐꯨꯅꯁꯤ ꯂꯥꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ
ꯃꯈꯨꯠꯇꯨ ꯈꯠꯇꯨꯅ ꯋꯦꯟꯁꯟꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯋꯦꯟꯁꯟ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯕ ꯑꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯀꯤꯗꯨꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯦꯟꯁꯟꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯋꯦꯟꯁꯟꯁꯨ ꯀꯤꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯇꯨꯅ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯔꯦ꯫ ꯃꯈꯣꯡꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯋꯦꯟꯁꯟ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯋꯦꯟꯁꯟꯅ ꯀꯞꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯕꯦꯒꯇꯣ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ, ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯣ, ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯑꯝꯇ ꯀꯟꯕꯤꯔꯝꯃꯣ꯫ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯦꯟꯁꯟꯅ ꯍꯥꯏꯔꯤꯕ ꯀꯗꯨ ꯇꯥꯕꯤꯗꯅ ꯋꯦꯟꯁꯟꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨꯅ ꯋꯦꯟꯁꯟꯒꯤ ꯃꯕꯨꯛꯇ ꯊꯤꯟꯒꯦ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯏ꯫ ꯋꯦꯟꯁꯟꯗꯤ ꯊꯥꯡꯗꯨꯅ ꯃꯉꯣꯟꯗ ꯊꯤꯜꯂꯦ ꯈꯟꯗꯨꯅ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯤꯜꯂꯛꯇꯕ ꯑꯗꯨꯗ ꯀꯤꯅ ꯃꯃꯤꯠꯇꯨ ꯅꯥꯀꯟ ꯅꯥꯝꯃ ꯑꯃꯇꯪ ꯍꯥꯟꯅ ꯇꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯉꯣꯟꯗ ꯊꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯋꯦꯟꯁꯟꯅ ꯈꯜꯂꯤ, ꯀꯩꯅꯣ ꯉꯁꯤꯁꯤꯕꯣ? ꯃꯁꯛ ꯈꯪꯗꯕꯒꯤ ꯈꯪꯗꯕ ꯉꯥꯛꯇ, ꯑꯩꯕꯨ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠ ꯁꯨꯔꯖꯥꯠꯂꯅꯦ? ꯁꯣꯝꯗ ꯃꯁꯛ ꯈꯪꯗꯕ ꯑꯅꯤꯗꯨ ꯀꯟꯅ ꯃꯨꯛꯅꯔꯤ꯫ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯄꯥꯏꯗꯕ ꯑꯗꯨꯅ ꯀꯤꯟꯅ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯆꯣꯡꯈꯠꯇꯨꯅ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯃꯈꯣꯡꯅ ꯀꯥꯎꯕꯗ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯁꯣꯔꯣꯛꯀꯤ ꯅꯨꯡ ꯃꯔꯛ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯋꯦꯟꯁꯟꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ パイ리바 ꯊꯥꯡ ꯑꯗꯨꯅ ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠꯅ ꯉꯥꯛꯂꯨꯕꯗ ꯃꯈꯨꯠ ꯈꯨꯗꯥꯡꯗ ꯈꯔ ꯁꯣꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯁꯣꯛꯂꯤꯕ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯋꯦꯟꯁꯟꯒꯤ ꯃꯈꯥꯗ ꯇꯥꯔꯤꯕ ꯕꯦꯒ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯋꯦꯟꯁꯟꯗ ꯄꯤ꯫ ꯋꯦꯟꯁꯟ ꯀꯤꯅ ꯕꯦꯒ ꯑꯗꯨ ꯂꯧꯔꯒ ꯃꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯜꯂꯒ ꯏ ꯊꯣꯛꯑꯦ꯫ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯋꯦꯟꯁꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯄꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯋꯦꯟꯁꯟꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯂꯣ ꯍꯥꯏꯔꯤꯉꯩ ꯑꯗꯨꯗ ꯆꯠꯍꯧꯔꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝ ꯆꯠꯄ ꯍꯧꯏ꯫ ꯈꯣꯡꯀꯥꯞ 5-10 ꯀꯥꯟꯕ ꯍꯧꯔꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯈꯤꯒꯦ ꯈꯟꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯝꯕ ꯃꯤꯁꯛ ꯑꯗꯨ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯦ꯫ ꯋꯦꯟꯁꯟꯅ ꯁꯥꯏꯀꯜꯒ ꯊꯧꯔꯒ ꯆꯠꯈ꯭ꯔꯦꯅꯦ꯫ ꯑꯁ, ꯑꯩꯗꯤ ꯀꯅꯥꯅꯣꯁꯨ ꯍꯪꯍꯧꯗꯦ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯃꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯐꯥꯎ ꯍꯦꯛ ꯍꯥꯏꯍꯧꯗꯦꯕ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯍꯦ, ꯅꯊꯤꯕꯣꯡ ꯄꯥꯟꯗꯦꯀꯣ꯫ ꯋꯦꯟꯁꯟ ꯃꯇꯨꯡꯗ ꯆꯩꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯋꯦꯟꯁꯟꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯃꯄꯥ ꯃꯪꯂꯦꯝꯁꯨ ꯃꯆꯥꯅ ꯍꯜꯂꯛꯃꯟꯗꯕ ꯑꯗꯨꯗ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯅ ꯃꯆꯥꯗ ꯆꯩꯔꯝꯃꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯪꯂꯒ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯦ? ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯅꯍꯥꯟꯈꯩ ꯅꯪꯅ ꯍꯜꯂꯛꯄ ꯃꯇꯝꯗꯒꯤ ꯀꯌꯥꯝ ꯆꯣꯟꯊꯔꯒꯦꯕ? ꯋꯦꯟꯁꯟꯅ ꯑꯁ ꯄꯥꯕꯨꯡ, ꯁꯣꯝꯗ ꯐꯔꯛ ꯇꯥ ꯇꯧꯔꯤꯅꯦ, ꯅꯆꯥꯁꯦ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯏꯅꯤꯀꯣ, ꯀꯔꯟ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ꯫ ꯃꯪꯂꯦꯝ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯨꯟꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯈꯨꯝꯂꯛꯏ,
Karino, Soma si hauredia. Soma haidi noigi film kumbi heroni du natrane. Oh, ma si raboire. Ado, mi si baga nanga kari mari lena geba. Nangna mi si baga ina amuk pusala ise. Wensan na. Oh, Soma si rena amuk darama lena taurise. Asi boybu kamay na ngang na doy na haibane. Ihare lao, changa si babong. Manglem na. Chakti nang laga thong ni haibaduda. Ipadi thong su thong dringay na. Wensan wa makata jadre. Mapabu makut chamduna yum lomda chungsinduna pusinkre. Mapa machadu numidangi chak chaba loiraba matung. Wensan na kolik wairam adu seng na loisin khomjili. Aduga kon singdu phengba chamba loiraduna. Wensan magi kada changlaktuna. Pamung mathakta tamna phamtharai. Aduga ngasi magi maphamda thokhiba akiba amadi angakpana thalaba thaudok-sing adu mathang-mathang ningsinglai. Maraksida amuksu athaubigi nungaitabagi wakhal adusu marak-marakta yansinlakli. Wensan na khali. Kanano, aigi beg adubu munduna puge tauriba. Aigi ngasigi thabak subagi paisa phangi haibasi khangba mi amanadi soidina oiramgadobu male. Adubu ngasaigi mi adudi aidi amukta sukhidri. Aduga aigi tingpang biramliba mama memet kumba misakaduna mukana. Karigumba mana aigi thawaise kanbiramdrabadi aina hujik phamaga wakhal khaliba kasi khalamlareko. Aduga ipasina mina ngangbasu tada mana thokba ma pangkhumda khumlaga matomta lehawdeba. As ay kaluraga sumkisalaeda. Wensandu sor amasang na hondoi amuksu machinda soli. Athaubido amuksu kalubada yam nungaite. Aisu ngangningman bahaybaduni. Adubu ay mawek thingnaba maphamda sengdoage. Aduga magi maramda karigumba kharasu ay khangningi. Asum na wensandu wakhal khal na khana adum tumthakre. Numit adusu haukre. Nongan baga wensan na school karakpada classroom da athaubidu phamduna leiramle. Athaubi ubada wensandu haraujai. Amuksu ngarang James na likhiba wari mayam adu ningsingluraga kijabasu phawi.